Praise the Lord. Ahan babagtada yang biriba masung tabiriba pachilinaw iche chalima pabungsing marupsing ojasing mayam pungnamakpu dayan laishram na kan biba mapu Jesu Christa gi sangthoiraba minglenda yai famangol pinzabagalona na ikai khumnazari yang biriba masung tabiriba dom nada yektaba oibiu phattabadagi anabadagi manung matam chadana asi anaba thokadauba karigumba leramba taragasu shiduna fumduna hingatuna ikhoi bungasi su loina biriba Prabhu Jesu Christa na matam chupada dum buthajan bibo isa. Amen. Mayam ngasi kaigumba khradang thamoy da leijaba khradang phudok sage haiduna ngasi gi wapau se semjebani. Mayam nasu hena khangbiram lagani ngarang ngasi akhoi Assam gi yamna thoiba saisakpa Jubin Garg mahak asi ngarang leikhitabani. Mayam yam nungaite mahak asi Assam khakta natana akhoi India gi manungda yamna famous oiba yamna thoiba saisakpani mayam. Hi guys, my friends from Singapore. I'm coming to Singapore tomorrow on 17th of September, and we are organizing an event called Northeast Festival. There, I'm Jubin Garg from Bollywood in Assam and Northeast, and I'll be coming to join you, and I invite you, all of you, to join us for this cultural event. It's not only culture, it's a traditional event from Northeast. We organize in different places, and this time we are doing it in Suntec City, Singapore. So all are invited. See you there. I'll be there. I'll be performing. I'll be talking to you, and I'll be there with you. Thank you and love you, Singapore, all people. Mahaki isema mayam viral oirami amasung magi ise do Prabhu Jesu Christa bu thagatjabagi ise oin lerame maseta jaba matamda igi nungda ipa ishor gi matik mangal mahakna leiringai matamda phongdok piramba do yengjaba matamda aikoi thazarba aikoi mayamna mahaki damakta aikoi prathana tauminasi mahaki damakta aikoi prayer tauminasi magi thawaina lomba naidaba mapugi manakta ingna chikna leinabagi damakta heaven da leinabagi damakta haiduna maruina wapau se semjabani mayam Jubin Garg mahak asi Singapore da koi Northeast Festival gi damakta mahak chatpani amasung mahak ase scuba diving haiduna mayam samudra da kumtharaga tawba adudagi mahak ase magi masa se nungairaktabagi maramna medical da puraga ICU da thame adubu mahak ase mayam doctor na fana kanna honaragasu mahak kan mangam khitabani mayam amasung mahak ase mahak na leiringai matamda Prabhu Jesu Christa bu thagatjabagi athoibai se amakak mayam social media da hojik viral oiduna lerami mayam ahan da tabiu masigi matungda asigi mana saiba Assamese isei se asigi maitai lon da meaning artha khara mohan prem asurjo prem mor atma kudha dibe moi ejon papi beamanu shekhot jisue muk tole Kalvarir krusor tejere dhule মোর কোলা পাপর সেকা নতুন জীবনময় যিশুত পালো অনন্ত জীবনৰ ভাগী হলো এতিয়া বুজিছো বিশ্বাস কৰিছো আৰু জানিছো যিশু জীৱিত আছে মোৰ জীৱনটো যিশুক খোধাই দিলো খৰগলে তেওঁ মোক লৈ যাব mahakna sakpiramba ise do adugi artha maitai lon da khradang handok serke mayam Jesu gi athoiba nungsiba angakpa nungsibana igi thawai bu kanbire ai pap chelaba phattaba mi oiringai maktata ai bu lawshin bire Kalvari gi cross ta chamthok pire ai gi pap ki polum sing anauba punsi ai Jesu da fangle lomnaidaba punsi gi saruk fangjare hauji khangjare thajare lausinjare Jesu ahingbani aigi punsi se Jesu na aran khubam pibire lomnaidaba mafamda mahakna pupigani hai amen mahaki sei sigi artha se meaning se yamna thoibani mayam ai holy bible dagi shogi wahai amakhatang su pathok serake mayam aina mahaki matangda karamba bible dagi verse phongdok sino haina khanjaba matamda sigi bible gi verse se Prabhu Jesu Christa bu pangtingba matamda mahagi matai da mihat pani su pangtingbagi bible gi verse se oina
ꯃꯉꯣꯟꯗ ꯐꯥꯎꯖꯔꯦ ꯃꯁꯤ ꯐꯣꯡꯗꯣꯛꯆꯒꯦ ꯃꯐꯝ ꯑꯗꯨꯗ ꯌꯥꯜꯂꯤꯕ ꯃꯤꯍꯥꯠꯄ ꯑꯃꯅ ꯃꯍꯥꯛꯄꯨ ꯊꯤꯅ ꯉꯥꯡꯈꯤ ꯅꯪ ꯈ꯭ꯔꯤꯁꯇ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯁꯥꯕꯨꯁꯨ ꯀꯜꯂꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨꯁꯨ ꯀꯜꯂꯨ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯑꯃꯅ ꯃꯍꯥꯛꯄꯨ ꯆꯩꯗꯨꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯏꯁꯣꯔꯕꯨ ꯈꯛ ꯀꯤꯗꯕ꯭ꯔꯥ ꯅꯍꯥꯛꯅ ꯆꯞ ꯃꯥꯟꯅꯕ ꯆꯩꯔꯥꯛ ꯐꯪꯂꯤꯕꯅꯤ ꯑꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯗꯤ ꯐꯪꯐꯝ ꯊꯣꯛꯄꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯅ ꯐꯪꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯑꯁꯤꯗꯤ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯤꯁꯨꯗ ꯍꯥꯏꯈꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯪꯕꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯗꯨꯗ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯑꯩꯅ ꯅꯉꯣꯟꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯉꯁꯤ ꯅꯍꯥꯛ ꯑꯩꯒ ꯂꯣꯏꯅꯅ ꯄꯦꯔꯥꯗꯥꯏꯁꯇ ꯂꯩꯒꯅꯤ ꯑꯃꯦꯟ ꯄꯥꯊꯣꯛꯈ꯭ꯔꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯖꯨꯕꯤꯟ ꯒꯥꯔꯗ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯀꯣꯛꯄꯤꯗꯨꯅ ꯃꯍꯥꯛꯅ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜ ꯇꯧꯔꯝꯕꯒꯤ ꯃꯔꯝꯅ ꯁꯦꯀꯦꯟ ꯑꯃꯗ ꯖꯤꯁꯨꯕꯨ ꯊꯥꯖꯈꯤꯕ ꯇꯥꯔꯒꯁꯨ ꯂꯣꯝꯅꯥꯏꯗꯕ ꯍꯤꯡꯕ ꯄꯨꯟꯁꯤ ꯄꯤꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄꯗ ꯐꯠꯇꯕꯗ ꯇꯧꯈ꯭ꯔꯕ ꯃꯍꯥꯛ ꯑꯗꯨ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯖꯤꯁꯨ ꯅꯍꯥꯛꯅ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯪꯕꯗ ꯑꯩꯕꯨꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨꯇ ꯍꯥꯏꯈꯤꯕ ꯃꯍꯥꯛ ꯑꯗꯨꯒꯤ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯀꯣꯛꯄꯤꯗꯨꯅ ꯃꯍꯥꯛꯅ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ ꯉꯁꯤꯃꯛ ꯅꯍꯥꯛ ꯑꯩꯒ ꯂꯣꯏꯅꯅ ꯄꯦꯔꯥꯗꯥꯏꯁꯇ ꯆꯠꯀꯅꯤ ꯍꯥꯏꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯖꯨꯕꯤꯟ ꯒꯥꯔꯗꯄꯨ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯦꯕꯟꯗ ꯊꯝꯕꯤꯕ ꯑꯣꯏꯁꯅꯨ ꯊꯥꯖꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯥꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯌꯨ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯦꯌꯔꯗ ꯑꯗꯣꯝꯅ ꯉꯁꯤꯒꯤ ꯋꯥꯄꯥꯎ ꯑꯁꯤ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯊꯥꯖꯕ ꯑꯗꯣꯝꯒꯤ ꯄ꯭ꯔꯦꯌꯔꯗ ꯖꯨꯕꯤꯟ ꯒꯥꯔꯗꯀꯤꯗꯃꯛꯇ ꯃꯥꯒꯤ ꯊꯋꯥꯏꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝ ꯅꯤꯡꯁꯤꯡꯕꯤꯌꯨ ꯌꯥꯝꯅ ꯑꯊꯣꯏꯕ ꯁꯤꯡꯒꯔꯅꯤ ꯇꯁꯦꯡꯅ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯉꯔꯥꯡ ꯇꯥꯖꯕ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗꯗꯤ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯅ꯭ꯌꯨꯁ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯈꯪꯖꯔꯦ ꯇꯁꯦꯡꯅ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯃꯍꯥꯛꯀꯤ ꯏꯁꯩꯁꯦ ꯌꯥꯝꯅ ꯐꯖꯕꯅꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯄꯤꯊꯣꯛꯄꯤꯔꯛꯄ ꯇꯣꯞ ꯇꯣꯞꯄ ꯈꯨꯗꯣꯜ ꯌꯥꯎꯋꯦ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯍꯥꯛ ꯁꯦꯛꯅ ꯈꯥꯏꯅꯔꯕꯁꯨ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯦꯕꯟꯗ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯂꯩꯀꯣꯜꯗ ꯏꯪꯊꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯆꯒꯦ ꯃꯌꯥꯝꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯊꯥꯖꯔꯕꯁꯤꯡꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯌꯥꯝꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯔꯦꯁ ꯏꯟ ꯄꯤꯁ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯒ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯊꯨꯡꯕ ꯃꯐꯝꯗꯣ ꯖꯤꯁꯨꯕꯨ ꯊꯥꯖꯕꯗꯒꯤ ꯐꯪꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯃꯍꯥꯛꯅ ꯖꯤꯁꯨꯕꯨ ꯊꯥꯖꯗꯨꯅ ꯃꯍꯥꯛꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯂꯣꯝꯕ ꯅꯥꯏꯗꯕ ꯃꯐꯝꯗ ꯄꯨꯕꯤꯕ ꯑꯣꯏꯔꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯊꯥꯒꯠꯄꯤꯌꯨ ꯃꯍꯥꯛꯅꯅꯤ ꯑꯩꯈꯣꯏꯕꯨ ꯄꯨꯕꯤꯒꯗꯧꯔꯤꯕꯁꯤ ꯑꯥꯏ ꯑꯦꯝ ꯗ ꯋꯦ ꯗ ꯇ꯭ꯔꯨꯠ ꯑꯦꯟ ꯗ ꯂꯥꯏꯐ ꯅꯣ ꯋꯥꯟ ꯍꯦꯁ ꯀꯝ ꯇꯨ ꯗ ꯐꯥꯗꯔ ꯕꯠ ꯕꯥꯏ ꯃꯤ ꯂꯝꯕꯤꯗꯨꯁꯨ ꯑꯆꯨꯝꯕꯗꯨꯁꯨ ꯍꯤꯡꯕꯗꯨꯁꯨ ꯑꯩꯅꯤ ꯑꯩꯒꯤ ꯃꯄꯥꯟ ꯅꯠꯇꯅ ꯃꯤ ꯀꯅꯥꯅꯁꯨ ꯁꯔꯒꯗ ꯊꯨꯡꯗꯦ ꯍꯥꯏꯔꯤꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯗ꯭ꯔꯤꯕ ꯁꯥꯎꯕꯤꯔꯤꯕ ꯊꯥꯖꯕꯁꯤꯡꯗ ꯂꯥꯟꯅ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯌꯥꯎꯕꯤꯔꯒꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯗꯦ ꯃꯌꯥꯝ ꯇꯥꯡ 10 ꯍꯥꯏꯔꯤꯕ ꯗꯦꯠ 10 ꯉꯁꯤꯒꯤ ꯇꯥꯡꯁꯤꯗ ꯃꯍꯥꯛ ꯑꯁꯦ ꯁꯤꯡꯒꯥꯄꯨꯔꯗ ꯃꯥꯁꯦ ꯍꯣꯁꯠ ꯑꯣꯏꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡꯒꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯉꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯗꯕ ꯃꯇꯝꯅꯤ ꯉꯥꯡꯖꯔꯤꯕ ꯑꯩꯁꯨ ꯍꯧꯖꯤꯛ ꯀꯔꯤ ꯍꯣꯔꯦꯟ ꯀꯔꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯊꯥꯖꯕꯤꯌꯨ ꯊꯥꯖꯕꯅ ꯖꯤꯁꯨꯕꯨ ꯊꯥꯖꯕꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯄꯨꯕꯤꯒꯅꯤ ꯑꯗꯣꯝ ꯐꯠꯇꯕ ꯃꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯗꯣꯝꯅ ꯖꯤꯁꯨꯕꯨ ꯊꯥꯖꯔꯛꯄ ꯃꯇꯝꯗ ꯖꯤꯁꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯗꯣꯝ ꯐꯠꯇꯕꯗꯒꯤ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯐꯠꯇꯕꯒꯤ ꯊꯕꯛꯁꯤꯡ ꯑꯗꯣꯝꯗꯒꯤ ꯂꯧꯊꯣꯛꯈꯤꯒꯅꯤ ꯄꯥꯞꯀꯤ ꯊꯕꯛꯁꯤꯡ ꯃꯔꯝꯗꯤ ꯇꯧꯍꯜꯂꯛꯄ ꯁꯩꯇꯥꯟ ꯑꯗꯣ ꯈꯣꯡꯈꯥꯗ ꯊꯝꯈ꯭ꯔꯕꯅꯤ ꯄꯥꯞꯀꯤ ꯃꯍꯨ ꯑꯗꯣ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ ꯖꯤꯁꯨꯅ ꯑꯃꯁꯨꯡ ꯑꯗꯣꯝꯗ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯟꯒꯅꯤ ꯑꯗꯣꯝꯕꯨ ꯁꯔꯒꯗ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯦꯕꯟꯗ ꯊꯝꯕꯤꯒꯅꯤ ꯊꯥꯖꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯇꯝꯅ ꯂꯩꯔꯤꯉꯩ ꯉꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯈꯪꯅꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ